USA da leiriba Area 51 hairiba military base asi masigi maramda kanamata da khangandana kanamata sanghandana thamba asina maram oiduna miyam sing asina magi oithokpa yaba theory kaya ama puthokna riba asini adubu hairiba military base asi USA gi oina yamna classified oiba aronba thabak thawong kaya ama tawbamna maram oiduna ngasi fawbada miyamda asengba adu khangandana leiriba asini masigumlaba military base ama China gi oinasu western part mi tadaba desert amagi mafam amada hausi ubu fanglakli desert asida kilometer mangarom sangba runway ama aduga masigi akoibada concrete na saba building khara ubu fangi hairiba asi karino natragana masigi maramda chapchaba information amata hausi fawba leitri aduna masi miyamna China gi oiba anauba area 51 ni haina hainari wafam asi NPR hairiba non-profit media house asina miyam mangda puthorakpadagi khangnaba haurakpani aduga hairiba imaging asi capture torokliba asina Maxar hairiba satellite ki company asina ni hairiba image asi 2020 da China gi oiba spacecraft ama landing tawba adu madu track townaba hotnabada urakhibani hairiba base asi hauji tapna pakthok chauthorakli hairiba mafam asida China gi high tech futuristic oiba makal makha kaya gi anau kusukulai sing asi atopa country sing amasung miyam dagi lotuna pangthok lamba yai haiduna panari adubu hojik fawbagi oinadi chapchaba information amata leitabana karino haibadu ngamdri aikoina khangba ngamba haibabu hairiba base asi yamna classified oiba mi khanghandanabagi damakta hotnaba base amani haibasimadi aikoina khangba ngamli